Liklaidu salai hoida laklami sumangduda leplaga salai bu kaurei. Da salai, da salai. Tare tare. Salai sumapanda thoklei liklai bu ubaduda. Liklai, nang oire kokjang bu yadro nang bo. Liklai du pairap tawna khumlei. Pakhang na tomta leibaduda leisabi aini hekta changbado minu khraga nana laukhini na tawbani. Ase hairaga dhari du ngek phamthai salai su phamthare. Yes, kanana lana lodeba. Ado kei lege nang simla ku kei maram leibenu. Aina thabak subado kuchumandu chang yam naidri. Adugi da salai hoigi phamdu da aisu thabak tawba yaugi haina laini. Yauna yaudi haini neide. Sel paibagi farm ni na kuchumani chang adum naini. Adu da salai da puren hoido paisa ke yam paige. Asuk chawbu phama ma leiraga yam toina sulak bude. Paisa gi wadi yam pai khrajani da. Makoi di sel ge wabo kemta leiponde. Makoi di sugumba sa thabak macha masugumbani. Moi gi di company boyro kaya am leikhreda. Hojik mayam na khangreba maming leiraba. PS microfinance na leido makoi gi ni. School so maming chalaba school am hangi. Jewelry dukan dagi restaurant hotel dagi kai dagi yam leikreda liklai. Oh, adugi oire. Asuk chawbu phama ma leiraga ningkinu ngai ni yeng balak dresa. Ngasi di lagani haigum dawuni ne. Liklai du ngai hak tumin lei wahang amadi hangningba matawni magi do. Adubu fochillaga chinbala do marol thokhan khidri. Kidore liklai tumin leirde. Kem tawde. Ado da salai. Kidorge nang bungasa nahan khege manmanade. Hainingba do hekta hayu kidorge aina sawbado walaiti. Liklai mihul aroi bi chongle masa phawbu nikle. Mara leibi amadagi hen krima tawdu. Tapna hainingli bu waphamdo haire. Da salai. Nang nei po pokminaba matran kumna khanbibalo. Nachana ikai khumna jai. Adubu da salai. Ai boy jabi thibini haigadra namkepini haigadra. Lainariba mabung matran ki mari sida aigi thamoina palon ama thugairaga da salai bu nungsiure. Da salai. Ai nangbu thamoi sengna nungsi. Salai phamlambadagi phukhogalai aduga sauna. Liklai. Gari ki katana ungungduna chatpago. Ekhoi miyoibana haidokiba wase hanjulo haiba yadabani. Wahido haidringaida hana khantharaga wangango. Aina kana nate haina ichamchamna khalaga nangna duktuku chabu wakhala. Liklai mapi ira thanglai ningamdabana so pikthalai. Salai di makha dai. Ngasi haiba numitsidagi mikupsidagi hauraga nangai khoidam kana changpir. Imai jana nakhoi na chinau pabu kana leite haiduna angam mating tawbududa nangdi ujaba thiri boire. Liklai mangak to nomlaga. Nate da salai. Wahido yam kannale. Ai buthina chairagasu ngangagasu wakal thenbi aigi irani khana ai saniya jage. Adubu da salai. Ai bu hoijaba thibidi tahanbi kanu. Sabna tangi lamhenbi thamoi sina da salai bu nusi jaruba khaktani. Yare. Ai karigumba nangi wahi mu phawbu thaba pamde. Imangda koina lepkanu. Ai nangbu chalo haina tandringaida nasana kun chako. Liklai ase. Liklai khang break khangna phukhagalai. Akoi bathasu koyeng yengli. Salaida mukka hena munni yengli. Hojikta thokriba thodokto mahagyan tajadre. Salai su hogalai. Ngawrubu nang doidubo kawbuta da kai manglei du kaiginu. Liklai di gyamen ama imamamlabani. Salaida mamituna koro otlaga yengbasu lepte. Amuktang mamitto tapno wiseli aduga sora masang hondore. Hojikta thokribado magi wakhalni khallubada jonglamba mihulgi khongjal khara makhai taptharaga tapna haire. Da salai nang phamda chaladoira. Chadoini imagi chakpirudri puna chaminarase ai imungdagi chamda lukhoge ko. Salai ni imungda changkhibaga liklai amuka makhol thokna sora chawba ma hondoi. Siba sirapni dai. Chalasiro. Salai su thoklaktuna ani du punna famlom da chatkre. Somda puren hoisu famlom da haithari. Linthoina. Sir, handaki sebot tumadi yam haukre. Ikhoi di chadribani na khangdene horen khar heglak putare. Hoi sir, mahau yengbiyu yam haubani.
ꯁꯦꯕꯣꯠꯇꯨꯒ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧꯒ ꯉꯧꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯤ ꯍꯥꯎꯕꯁꯨ ꯂꯤꯟꯊꯣꯏ ꯆꯥꯛ ꯇꯨꯝꯂꯥꯃꯩꯗ ꯇꯧꯔꯤꯁꯦ ꯀꯨꯏꯅꯒ ꯆꯥꯔꯨꯗꯕ ꯃꯊꯦꯜꯒ ꯑꯣꯏꯔꯦ ꯄꯟꯊꯣꯛꯇꯅ ꯄꯜꯂꯛꯄꯁꯤꯗ ꯈꯪꯆꯥ ꯑꯗꯨꯝ ꯆꯥꯅꯤꯡꯉꯛꯏꯅꯦ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯦ ꯑꯍꯣꯏ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯨꯏꯅ ꯆꯥꯔꯨꯗꯕ ꯃꯊꯦꯜꯁꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯍꯟꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯔꯦꯟ ꯍꯣꯏꯁꯨ ꯐꯥꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯄꯨꯔꯦꯟ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯁꯂꯥꯏꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯒ ꯇꯔꯥꯝ ꯑꯣꯏ ꯐꯥꯝꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯂꯒ ꯄꯨꯔꯦꯟ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯔꯦꯟꯒ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯄꯤꯅꯔꯤ ꯄꯨꯔꯦꯟꯒꯤ ꯏꯪꯂꯦꯝꯕ ꯅꯣꯂꯨꯛꯄ ꯍꯩꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯅ ꯃꯥꯒ ꯊꯦꯡꯅꯔꯨꯕ ꯃꯥꯒ ꯂꯣꯏꯅꯔꯨꯕ ꯈꯨꯗꯤꯡ ꯊꯃꯣꯏ ꯁꯨꯃꯠꯇꯕ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯄꯨꯔꯦꯟꯒꯤ ꯂꯣꯠꯅ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤ ꯈꯪꯂꯣꯏ ꯊꯧꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯂꯤ ꯆꯥꯎꯈ꯭ꯔꯕ ꯐꯥꯝꯗꯨ ꯑꯁꯪ ꯑꯃꯥꯟꯇꯅ ꯄꯨꯛꯅꯤꯡ ꯅꯤꯛ ꯂꯥꯎꯍꯜꯂꯤ ꯄꯨꯔꯦꯟ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯈꯩ ꯉꯔꯥꯡ ꯄꯨꯔꯦꯟꯗ ꯄꯤꯖꯅꯤꯡꯕ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯈꯨꯗꯣꯜ ꯇꯝꯅꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧꯁꯤꯡ ꯇꯧꯅꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯁꯂꯥꯏ ꯏꯕꯦꯝꯃ ꯂꯤꯛꯂꯩꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯂꯩꯗꯅ ꯌꯦꯡꯂꯛꯏ ꯎꯗꯕ ꯑꯗꯨꯗ ꯀꯩꯅꯣ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯅꯣ ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯅꯥꯀꯜꯗꯒꯤ ꯂꯤꯛꯂꯥꯏꯅ ꯈꯨꯝꯂꯛꯏ ꯃꯕꯣꯛ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯊꯝꯕꯥꯜꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯍꯩꯃ ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕ ꯂꯥꯎꯅꯤ ꯁꯤꯗ ꯅꯪꯗ ꯄꯨꯔꯦꯟ ꯍꯣꯏ ꯂꯥꯛꯏꯁꯤ ꯋꯥꯔꯤ ꯁꯥꯔꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯂꯤꯛꯂꯥꯏꯁꯨ ꯂꯥꯛꯇꯨꯅ ꯅꯥꯀꯜꯗ ꯂꯦꯞꯂꯔꯦ ꯄꯨꯔꯦꯟ ꯎꯕꯗ ꯃꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯅꯍꯥꯟ ꯂꯩꯈꯣꯝ ꯀꯥꯞꯁꯤꯜꯂꯝꯕꯗꯨ ꯄꯨꯔꯦꯟꯅꯤ ꯈꯪꯈꯤꯕꯗꯒꯤ ꯄꯨꯔꯦꯟꯒꯤ ꯃꯁꯛ ꯇꯣꯛꯈ꯭ꯔꯣ ꯃꯤꯡ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ ꯃꯥ ꯊꯧꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯈꯨꯠꯇ ꯊꯕꯤ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯊꯧꯕꯅ ꯁꯂꯥꯏ ꯊꯨꯝꯒ ꯂꯩꯇ꯭ꯔꯣ ꯊꯕꯤꯁꯤ ꯆꯥꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯍꯦꯛꯂꯛꯑꯕꯅꯤꯅꯦ ꯂꯩꯔꯝꯒꯅꯤ ꯁꯪꯗꯤ ꯌꯦꯡꯉꯨꯆꯣ ꯄ꯭ꯂꯦꯠ ꯑꯃꯒꯅꯦ ꯍꯦꯛ ꯄꯨꯊꯣꯔꯛꯎ ꯁꯂꯥꯏꯁꯨ ꯄ꯭ꯂꯦꯠꯇ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯊꯝꯕꯥꯜꯅ ꯑꯁꯤꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯔ ꯍꯦꯛꯎꯆꯣꯅꯦ ꯑꯗꯨꯒ ꯆꯥꯖꯁꯅꯤ ꯂꯤꯛꯂꯥꯏꯅ ꯌꯥꯅꯤ ꯃꯕꯣꯛ ꯑꯩ ꯑꯣꯏꯅ ꯍꯦꯛꯎꯒꯦ ꯂꯤꯛꯂꯥꯏꯗꯨ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯧꯕꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯀꯔꯝ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥ ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯗꯣ ꯏꯕꯦꯝꯃ ꯑꯔꯨꯕꯤꯁꯨ ꯄꯨꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯤ ꯃꯥ ꯉꯥꯡꯅꯕꯗꯗ ꯊꯕꯛ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯔꯨꯕꯤꯒꯁꯨ ꯅꯣꯡꯃ ꯑꯗꯨꯝ ꯀꯣꯏꯔꯛꯀꯦ ꯃꯥ ꯂꯤꯛꯂꯥꯏꯁꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯦꯛꯂꯒ ꯄꯨꯔꯛꯏ ꯅꯪꯁꯨ ꯐꯝꯃꯨꯅꯤ ꯁꯤꯗ ꯌꯥꯔꯅꯤ ꯃꯥꯕꯣ ꯑꯩ ꯐꯝꯃꯔꯣꯏꯒꯦ ꯑꯩ ꯃꯌꯥꯝ ꯁꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯂꯤꯛꯂꯥꯏꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯕꯅ ꯀꯅꯥꯅꯣ ꯃꯥꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯁꯤꯒꯤ ꯅꯥꯀꯟꯗꯒꯤꯅꯤ ꯂꯤꯛꯂꯥꯏ ꯀꯧꯕꯅꯤ ꯉꯁꯤꯗ ꯃꯥꯁꯨ ꯊꯕꯛꯁꯤꯗ ꯌꯥꯎꯖꯔꯒꯦ ꯍꯥꯏꯗꯅ ꯌꯥꯎꯔꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯟꯗꯣꯝꯆꯥ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯍꯟꯅꯒꯅꯦ ꯌꯦꯡꯉꯛꯄ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯗꯤ ꯀꯅꯥꯒ ꯂꯩꯔꯤꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯂꯩꯕꯅꯤ ꯃꯅꯥꯎꯒꯤ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯏꯃꯥ ꯍꯟꯗꯛ 11 ꯀꯥꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯕꯅꯤ ꯑꯣ ꯑꯗꯣ ꯃꯥ ꯃꯁꯥꯗꯤ ꯀꯌꯥꯐꯥꯎ ꯇꯝꯍꯧꯒꯦ 12 ꯄꯥꯁ ꯐꯥꯎꯕꯗꯤ ꯇꯧꯍꯧꯕꯅꯤ ꯂꯥꯏꯔꯤꯛꯀ ꯍꯩꯅ ꯍꯧꯖꯔꯛꯄ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯤꯔꯣꯜ ꯂꯩꯇꯕꯗꯨꯗ ꯑꯗꯨꯝ ꯂꯦꯝꯅ ꯃꯥꯡꯉꯤꯗꯅ ꯇꯧꯔꯤꯁꯦ ꯄꯨꯔꯦꯟꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯝꯆꯧꯁꯤꯅ ꯑꯁꯨꯛ ꯀꯨꯞꯅ ꯍꯪꯉꯤꯁꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯖꯥꯠꯂꯣ ꯏꯇꯩꯃꯒꯤ ꯁꯛꯇꯥꯃꯛꯅꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯔꯦꯟ ꯍꯣꯏꯁꯨ ꯍꯟꯈꯤꯅꯕ ꯊꯣꯛꯂꯛꯏ ꯊꯝꯕꯥꯜꯗꯤ ꯌꯧꯔꯛꯇꯦ ꯁꯂꯥꯏꯅ ꯊꯤꯟꯗꯣꯔꯛꯏ ꯄꯨꯔꯦꯟꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯍꯣꯏꯗ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯁꯂꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯏꯃꯥꯁꯨ ꯅꯪ ꯎꯗꯕ ꯀꯨꯏꯔꯦꯅ ꯍꯥꯏꯔꯤ ꯑꯍꯣꯏ ꯇꯥꯃꯣꯆꯧ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯄꯨꯔꯦꯟ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯏꯃꯥꯅ ꯅꯍꯥꯟꯒꯤ ꯉꯥꯀꯨꯞꯇꯣ ꯂꯩꯔꯣꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯒꯗ꯭ꯔꯣ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯣ ꯏꯇꯥꯎ ꯅꯍꯥꯟꯗꯤ ꯅꯣꯡ ꯆꯨꯕꯗꯨꯗ ꯐꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯆꯨꯗ꯭ꯔꯒꯗꯤ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯐꯥꯅꯔꯝꯃꯣꯏ ꯑꯍꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ
ꯐꯥꯝꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯤꯕ ꯒꯦꯠ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯔꯦꯟꯒꯤ ꯒꯥꯔꯤ ꯑꯉꯥꯡꯕ ꯃꯆꯨꯗꯨ ꯂꯣꯏꯔꯦ, ꯂꯩꯈꯣꯝꯅ ꯂꯧꯐꯝ ꯖꯒꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯁꯂꯥꯏꯗꯨ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯈꯨꯟꯗ ꯂꯥꯛꯄꯅꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯔꯦꯟ ꯍꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯕꯅ ꯀꯅꯥ ꯇꯧꯔꯝꯃꯤꯖꯥꯠꯅꯣ ꯁꯤꯗꯤ? ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯤ ꯇꯧꯗ꯭ꯔ ꯇꯧꯏꯁꯦ, ꯀꯅꯥꯅꯕꯨ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ? ꯊꯧꯕ ꯄꯨꯔꯦꯟꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯇꯣꯝꯕ, ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯅꯦ ꯁ꯭ꯋꯥꯏꯗ? ꯇꯝꯆꯧ, ꯑꯗꯨꯗꯤ ꯂꯩꯇꯦ꯫ ꯑꯉꯥꯡꯅꯒ ꯇꯧꯔꯤꯖꯥꯠꯂꯅꯦ? ꯑꯉꯥꯡꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯂꯩꯈꯣꯝ ꯇꯩꯁꯤꯜꯂꯝꯃꯤꯁꯤꯅꯗꯤ ꯑꯍꯟꯗꯤ ꯑꯣꯏꯔꯅꯤ ꯇꯥꯃꯣꯆꯧ꯫ ꯀꯅꯥꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯀꯔꯤꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ꯫ ꯁꯂꯥꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯃꯤ 2-3 ꯀꯧꯔꯔꯦ꯫ ꯇꯥꯃꯣꯆꯧ, ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣ, ꯑꯩꯈꯣꯏ ꯊꯨꯅ ꯆꯪꯊꯣꯛꯅꯕ ꯇꯧꯖꯒꯦ꯫ ꯌꯥꯅꯤ ꯏꯇꯥꯎ, ꯑꯩꯁꯨ ꯁꯨꯝ ꯌꯥꯎꯒꯦ꯫ ꯌꯥꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ꯫ ꯅꯪꯗꯤ ꯊꯕꯛ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤꯕꯅꯤꯅ ꯌꯥꯎꯔꯅꯨ ꯌꯥꯔꯦ꯫ ꯁꯂꯥꯏꯅ ꯀꯧꯔꯤꯕ ꯃꯔꯛꯇꯨꯗ ꯂꯤꯛꯂꯥꯏꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯅꯥ ꯎꯗ꯭ꯔꯀꯥꯟꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯌꯥꯝꯅ ꯅꯥꯀꯜ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯥꯟꯗꯅꯤ ꯂꯤꯛꯂꯥꯏꯅ ꯇꯐꯤꯡ ꯆꯦꯜꯂꯒ ꯄꯨꯔꯦꯟꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯕꯗꯨ ꯒꯥꯔꯤꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯤ꯫ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯩꯈꯣꯝ ꯇꯩꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏ ꯅꯥꯀꯜꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯐꯥꯝꯂꯣꯝꯗꯁꯨ ꯑꯃꯨꯛ ꯌꯦꯡ꯫ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯑꯀꯨꯠꯄ ꯃꯐꯝ ꯈꯔꯗ ꯏꯁꯤꯡꯑꯣꯏ ꯂꯩꯈꯣꯝꯑꯣꯏ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯨꯠꯅ ꯀꯣꯠꯂꯒ ꯒꯥꯔꯤꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯁꯂꯥꯏꯒ ꯅꯨꯄꯥ ꯑꯃꯒꯅ ꯏꯁꯤꯡꯗꯨ ꯍꯣꯜꯂꯤ꯫ ꯂꯤꯛꯂꯥꯏ ꯍꯣꯏꯅ ꯒꯥꯔꯤꯗꯨ ꯆꯥꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒꯥꯔꯤ ꯆꯥꯝꯕꯁꯨ ꯂꯣꯏꯔꯦ꯫ ꯄꯨꯔꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ, ꯃꯌꯥꯝꯁꯨ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯄꯨꯔꯦꯟ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯇꯞꯂꯤ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯟ ꯍꯣꯏ ꯆꯠꯈꯤꯕꯒ ꯁꯂꯥꯏꯅ ꯗꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ, ꯀꯅꯥꯅꯕꯨ ꯇꯧꯔꯤ ꯑꯣꯏꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯩꯅ ꯀꯩꯒꯨꯝꯕ ꯎꯔꯝꯃꯒꯗꯤ ꯈꯨꯠꯆꯥꯎꯁꯤꯅ ꯃꯃꯥꯏꯗꯨꯗ ꯑꯣꯟ ꯊꯥꯒꯗꯧꯕꯅꯤ, ꯁꯜꯂꯥ꯫ ꯂꯤꯛꯂꯥꯏꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯅꯠꯇꯦꯀꯣ ꯗꯥ ꯁꯂꯥꯏ꯫ ꯅꯪꯅ ꯇꯧꯏ ꯍꯥꯏꯗꯦꯅꯦ ꯑꯩꯁꯨ, ꯅꯪꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯔꯣ꯫ ꯂꯤꯛꯂꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯨꯔꯦꯟꯗꯤ ꯒꯥꯔꯤ ꯇꯣꯡꯂꯤꯕꯗꯨ ꯋꯥꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯜꯂꯤ꯫ ꯃꯔꯛ ꯊꯠꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯩ ꯋꯥꯅꯣ ꯂꯤꯟꯊꯣꯏ, ꯍꯥꯏꯌꯨ ꯍꯦꯛꯇ꯫ ꯑꯩꯅ ꯁꯔꯗ ꯍꯥꯏꯖꯕ ꯑꯩꯈꯣꯏ ꯂꯤꯆꯦꯜꯒꯤ ꯑꯅꯧꯕ ꯑꯦꯗꯚꯔꯇꯤꯁ ꯃꯆꯥ ꯑꯃ ꯇꯧꯁꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯔ꯫ ꯑꯩꯒꯤꯕꯨꯗꯤ ꯅꯪꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯝ ꯌꯥꯏ꯫ ꯑꯗꯣ ꯃꯤꯗꯨꯗꯤ ꯀꯅꯥ ꯈꯜꯂꯒꯦ? ꯁꯣꯃꯥ ꯕꯂꯥꯕꯤꯁꯨ ꯀꯔꯝꯕꯅꯣ? ꯑꯩ ꯀꯣꯟꯇꯦꯛ ꯍꯦꯛꯇ ꯇꯧꯒꯦ꯫ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯑꯩꯅ ꯈꯟꯖꯔꯤꯕꯁꯤ ꯐꯤꯜꯝꯒꯤ ꯑꯦꯛꯇꯔ ꯑꯝꯇ ꯅꯠꯆꯗꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯊꯧꯕꯁꯨ ꯃꯔꯛ ꯊꯠꯂꯒ ꯍꯧꯖꯤꯛꯀꯥꯟ ꯑꯦꯗꯚꯔꯇꯤꯁꯇꯗꯤ ꯐꯤꯜꯝ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯉꯥꯛꯇ ꯇꯧꯔꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯅꯥꯅꯣ ꯂꯤꯟꯊꯣꯏ? ꯁꯛ ꯐꯖꯕꯅꯗꯤ ꯐꯩꯀꯣ? ꯂꯤꯟꯊꯣꯏꯗ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ꯫ ꯁꯔ, ꯁꯛꯀꯤ ꯋꯥꯗꯤ ꯕꯂꯥꯁꯣꯃ ꯍꯣꯏꯗꯒꯤꯗꯤ ꯇꯥꯗ꯭ꯔꯤ꯫ ꯌꯥꯝ ꯏꯪ ꯂꯦꯝꯕ ꯅꯨꯡꯁꯤꯕ ꯁꯛꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ? ꯁꯔ, ꯉꯁꯥꯏ ꯂꯩꯍꯧꯕ ꯂꯤꯛꯂꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯁꯦ ꯄꯛꯆꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯁꯔ ꯍꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯊꯧꯕꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯉꯁꯥꯏ ꯂꯩꯍꯧꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯆꯪꯈꯣꯜꯂꯤꯅꯦ꯫ ꯋꯥꯍꯩ ꯋꯥꯇꯥꯗꯕꯨ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯄꯣꯛꯏ, ꯃꯈꯣꯜꯁꯨ ꯑꯗꯨꯝ ꯃꯦꯡꯉꯤ꯫ ꯂꯤꯟꯊꯣꯏ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯅ ꯕꯦꯁ ꯇꯥꯔꯦ꯫ ꯑꯇꯣꯝꯕ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯇꯥꯃꯣꯆꯧ ꯍꯣꯏꯅ ꯁꯤꯅ ꯐꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯁꯂꯥꯏꯗ ꯋꯥꯗꯣ ꯍꯥꯏꯈ꯭ꯔꯣꯗꯅ꯫ ꯍꯣꯏ ꯇꯥꯃꯣꯆꯧ, ꯑꯩ ꯍꯣꯔꯦꯟ ꯄꯥꯎꯗꯣ ꯐꯥꯎꯔꯒꯦ, ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯈ꯭ꯔꯒꯦ꯫ ꯅꯣꯡꯃꯒꯤ ꯌꯨꯊꯛꯄ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯜꯂꯒ ꯂꯥꯡꯕ ꯉꯥꯎꯕ ꯖꯨꯂꯤꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯌꯥꯝꯂꯛꯂꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯉꯥꯎꯗꯨꯅ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯃ ꯂꯣꯏꯅꯔꯒ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯃꯍꯥꯛ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯄꯥ MLAꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯀꯨꯁꯤꯅꯤ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ, ꯆꯩꯗꯦ, ꯉꯥꯡꯗꯦ꯫ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯖꯨꯂꯤꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥꯅꯤ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯅ
ꯑꯔꯣꯟꯕ ꯀꯥꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯐꯝ ꯑꯃꯁꯨ ꯆꯥꯎꯅ ꯀꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯤ ꯃꯤꯅ ꯈꯨ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯟꯅ ꯊꯝꯂꯤꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯐꯝ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯁꯦꯟꯗꯥꯜ ꯈꯔꯒꯤꯗꯃꯛ ꯃꯁꯥꯕꯨ ꯌꯣꯜꯂꯤꯕ ꯃꯤꯗꯨ ꯅꯠꯇꯅ꯫ ꯖꯨꯂꯤꯗꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯕ ꯃꯇꯨꯡ ꯇꯨꯝꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯄꯥꯡꯗꯨꯅ ꯅꯥꯀꯜꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯉꯥꯎꯕꯅ ꯖꯨꯂꯤ ꯃꯀꯣꯛꯇꯨꯁꯨ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯂꯩ꯫ ꯌꯦꯡꯕꯗ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯃꯅꯤ ꯃꯥꯅ ꯂꯩꯔꯤꯕꯗꯨ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯀꯨꯏꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯨꯔꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯟꯁꯨ ꯃꯌꯥꯝꯒ ꯃꯤꯇꯤꯡ ꯑꯃ ꯇꯧꯕꯒꯤ ꯐꯣꯟꯗꯨ ꯄꯥꯏꯕ ꯌꯥꯗꯦ꯫ ꯖꯨꯂꯤꯁꯨ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯨꯔꯦꯟꯗꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯖꯨꯂꯤꯗ ꯀꯌꯥꯔꯛ ꯈꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯐꯣꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯅ ꯃꯗꯨ ꯊꯋꯥ ꯁꯥꯗꯦ꯫ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯚꯥꯏꯕ꯭ꯔꯦꯁꯟꯗ ꯂꯩꯕ ꯀꯣꯏꯔꯦ꯫ ꯃꯤ ꯈꯔꯗꯤ ꯄꯨꯔꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯟꯁꯨ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ꯫ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯖꯨꯂꯤꯗꯤ ꯁꯥꯎꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯃꯃꯥꯅ, "ꯍꯜꯂꯣ ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ? ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯒꯗꯧꯔꯤꯌꯦ, ꯑꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ?" ꯖꯨꯂꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅ ꯑꯗꯨꯝ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯁꯤꯗ ꯏꯃꯥꯅ ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯇꯧꯔꯛꯄꯅꯤꯅꯦ ꯅꯪꯕꯣ꯫ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ?" "ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯣ? ꯑꯩꯁꯤꯕꯨ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯒꯠ ꯌꯦꯜꯂ ꯂꯩꯁꯦ? ꯑꯩꯅ ꯆꯠꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯂꯥꯡꯒꯅꯤ꯫ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ?" "ꯑꯩꯃꯥ, ꯏꯆꯥꯅ ꯆꯠꯄꯗꯣ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ꯫ ꯅꯪ ꯄꯥꯕꯨꯡꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯇꯧꯔꯛꯄꯅꯤꯅꯦ꯫ ꯔꯦꯁꯇꯨꯔꯦꯟꯠꯗ ꯂꯩꯔꯤ, ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯨ, ꯑꯩ ꯊꯝꯃꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯅꯥꯀꯜꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯖꯨꯂꯤꯒꯤ ꯈꯖꯥꯏꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯖꯨꯂꯤꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯖꯨꯂꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, "ꯀꯩꯗꯧꯕꯒꯤ ꯇꯧꯔꯛꯏꯅꯣ? ꯑꯩꯅ ꯇꯧꯕꯗꯅ ꯄꯥꯏꯗ꯭ꯔꯒ?" ꯁꯣꯝꯗ ꯄꯨꯔꯦꯟꯗꯨ ꯇꯞꯊꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏꯗꯣ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯌꯥꯎꯅꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ, ꯐꯣꯟꯗꯨ ꯄꯥꯏꯈꯠꯄ ꯃꯇꯥꯡ ꯆꯥꯗꯕꯩꯅꯤ, ꯑꯗꯨꯏꯅꯤ." "ꯍꯥꯏꯔꯨꯔꯒ ꯃꯤꯇꯤꯡ ꯅꯣꯡꯃꯇ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩꯁꯨ ꯈꯪꯗꯦ, ꯃꯤꯇꯤꯡꯒꯤ ꯅꯃꯥꯗ ꯐꯣꯟ ꯁꯨꯝ ꯄꯥꯏꯗꯦꯕ." "ꯖꯨꯂꯤ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤ꯫ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯐꯥꯖꯤꯟꯕ ꯇꯝꯃꯨ." "ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯃꯤꯇꯤꯡ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯅ ꯎꯕ꯭ꯔꯕ? ꯅꯨꯄꯤꯒ ꯃꯤꯇꯤꯡ ꯇꯧꯕꯒꯤ ꯄꯥꯏꯕ ꯌꯥꯗꯕ ꯑꯣꯏꯔꯝꯃꯗꯤ?" "ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕꯁꯤꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯔꯤꯁꯦ, ꯃꯗꯨꯁꯨ ꯅꯪꯅ ꯌꯥꯗꯦ꯫ ꯆꯍꯤ 2-3 ꯉꯥꯏꯈꯣꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯅꯪꯅ ꯑꯩꯁꯦ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯌꯥꯔꯦ, ꯅꯈꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤꯅꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯏ ꯋꯥꯍꯩꯗꯣ, ꯈꯪꯕ꯭ꯔꯥ? ꯌꯥꯝ ꯄꯥꯝꯖꯗ꯭ꯔꯦꯕ꯫ ꯅꯪꯒꯤ ꯃꯤꯇꯤꯡꯗꯨꯅ ꯍꯦꯟꯅ ꯂꯨꯗꯥꯏꯅꯦ? ꯐꯔꯦ, ꯊꯝꯃꯣ ꯌꯥꯔꯦ, ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯤ, ꯀꯣꯟꯅ ꯇꯧꯔꯒꯦ." ꯄꯨꯔꯦꯟꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯖꯨꯂꯤ ꯐꯣꯟꯗꯣ ꯐꯠ ꯀꯛꯂꯒ ꯅꯥꯀꯜꯗ ꯊꯝꯈꯤ꯫ ꯁꯣꯝꯗ ꯄꯨꯔꯦꯟꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯀꯩꯁꯨꯛ ꯅꯠꯇꯕꯗ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛ ꯑꯣꯏꯍꯜꯂꯤꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯅ ꯑꯣꯏꯔꯔꯦ꯫ ꯖꯨꯂꯤꯒꯤ ꯑꯁꯤꯒꯨꯝꯕꯁꯤ ꯄꯨꯔꯦꯟ ꯈꯥꯡꯕ ꯌꯥꯕ ꯈꯪꯂꯛꯂꯕꯅꯤ꯫ ꯌꯥꯅꯕ ꯆꯠꯄꯗ ꯄꯨꯔꯦꯟꯁꯨ ꯆꯣꯞꯇꯕꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯤ ꯖꯨꯂꯤ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯈꯪꯐꯝꯗꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯖꯨꯂꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯤꯒꯤ ꯀꯟꯗꯤꯁꯟꯗꯣ ꯀꯔꯤꯝꯇ ꯈꯪꯗ, ꯀꯔꯤꯝꯇ ꯎꯗꯕ ꯑꯁꯤꯗ ꯄꯨꯔꯦꯟ ꯖꯨꯂꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯕ ꯋꯥꯈꯜꯁꯦ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯛꯂꯦ꯫ ꯁꯦꯀꯦꯟꯗꯔꯤꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯤ꯫ ꯃꯗꯨꯅ ꯀꯔꯝꯅ ꯍꯦꯛꯇ ꯂꯥꯞꯊꯣꯛꯄ ꯉꯝꯒꯅꯤ? ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅꯅꯤ꯫ ꯖꯨꯂꯤꯅ ꯍꯟꯗꯛ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯁꯨ ꯃꯥꯗ ꯉꯥꯡꯅꯕꯗ ꯄꯨꯔꯦꯟꯒꯤ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯔꯦꯟꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ, "ꯄꯨꯔꯦꯟ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ, ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ, ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ?" "ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ?" "ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ." "ꯃꯣꯅꯤꯀꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ?" "ꯌꯥꯎꯔꯛꯇ꯭ꯔꯤ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯗꯥꯛ ꯂꯩꯔꯨꯕꯅꯤ꯫
ꯑꯗ ꯏꯇꯥꯎ ꯃꯥꯜꯂꯤꯅ ꯆꯪꯉꯕ ꯑꯗꯣ ꯏꯇꯥꯎꯕꯨ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯏꯇꯥꯎ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤꯟ ꯇꯧꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯀꯣꯐꯤ ꯑꯃ ꯊꯛꯑꯒ ꯑꯗꯨꯝ ꯁꯥꯔꯁꯤ ꯑꯗꯨꯗꯤ ꯑꯅꯤꯗꯣ ꯑꯗꯥꯏꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯀꯦꯐꯦ ꯑꯃꯗ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎꯒꯤ ꯃꯥꯡꯅꯕ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯏꯇꯥꯎꯒꯤ ꯈꯜꯂꯒ ꯑꯩ ꯋꯥꯁꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎꯅ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯄꯨꯔꯦꯟꯁꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯆꯥꯅꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯏꯇꯥꯎꯁꯦ ꯖꯨꯂꯤꯒ ꯍꯧꯖꯤꯛꯁꯨ ꯈꯪꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯈꯪꯅꯔꯤ ꯏꯇꯥꯎꯅ ꯖꯨꯂꯤꯒꯤ ꯃꯔꯝꯗ ꯀꯌꯥꯝ ꯈꯪꯒꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕ ꯏꯇꯥꯎꯅ ꯈꯪꯕꯤꯕ꯭ꯔꯥ ꯄꯨꯔꯦꯟ ꯍꯥꯏꯔꯞ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯇꯞꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯒ ꯌꯥꯝꯕ ꯄꯨꯜꯂꯒ ꯂꯩꯕꯅꯤ ꯂꯥꯡꯕ ꯀꯣꯏꯕꯁꯨ ꯈꯔ ꯄꯥꯝꯖꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤꯁꯤꯕꯣ ꯏꯇꯥꯎ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯐꯖꯅ ꯂꯩꯅꯔꯒ ꯀꯦꯌꯔ ꯐꯖꯅ ꯂꯧꯅꯔꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯒꯗꯧꯕꯅꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅꯕ ꯈꯝꯕꯜ ꯆꯥꯎꯕ ꯃꯁꯤꯁꯨ ꯌꯥꯎꯗꯕ ꯇꯉꯥꯏ ꯐꯗꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯏꯇꯥꯎ ꯁꯂꯥꯏꯅ ꯇꯝꯐꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕ ꯁꯂꯥꯏꯅ ꯇꯝꯐꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯦ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗꯗꯤ ꯆꯤꯔꯣꯜ ꯋꯥ ꯑꯣꯏꯔꯝꯃꯤꯗꯨꯅꯤ ꯄꯨꯔꯦꯟꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ ꯏꯇꯥꯎ ꯑꯩꯕꯨ ꯆꯃꯝꯅ ꯍꯟꯕꯤꯒꯅꯨ ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯀꯣꯏꯗꯕꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯥꯎ ꯖꯨꯂꯤꯁꯦ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕꯁꯦ ꯏꯇꯥꯎ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯣꯅꯤꯀꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯈꯤꯕꯣꯏ ꯄꯨꯔꯦꯟꯗꯣ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅꯁꯨ ꯃꯁꯥꯗꯣ ꯂꯩꯇꯥꯗꯦ ꯈꯜꯂꯨꯔꯒ ꯖꯨꯂꯤꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯐꯅ ꯈꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯄꯨꯔꯦꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯅꯠꯇꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯔꯦꯟꯗꯨ ꯌꯧꯔꯦ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯄ꯭ꯔꯞ ꯐꯤꯡꯅ ꯆꯪꯂꯛꯏ ꯄꯨꯔꯦꯟ ꯆꯪꯂꯛꯄ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯄꯨꯔꯦꯟ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯖꯨꯂꯤ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ ꯖꯨꯂꯤꯗꯤ ꯖꯨꯂꯤ ꯀꯥꯏ ꯂꯩꯒꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯨꯔꯦꯟ ꯂꯩꯔꯝꯕ ꯒ꯭ꯂꯥꯁ ꯈꯔ ꯂꯪꯈꯥꯏꯔꯛꯏ ꯖꯨꯂꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ ꯂꯩꯔꯤꯕ ꯀ꯭ꯂꯔꯛꯇꯨꯅ ꯁꯔ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯅꯨꯡ ꯍꯥꯏꯗꯤ ꯀꯥꯏꯗ ꯀ꯭ꯂꯔꯛ ꯑꯗꯨꯁꯨ ꯄꯥꯈꯠꯂꯤ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯂꯒꯨꯝ ꯇꯧ ꯑꯃꯨꯛꯅ ꯀꯔꯝꯅ ꯍꯥꯏꯔꯨꯏ ꯈꯜꯂꯤ ꯊꯕꯛ ꯇꯠꯂꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯦ ꯄꯨꯔꯦꯟꯗꯨ ꯁꯥꯎꯅ ꯃꯅꯨꯡ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣ ꯌꯥꯅꯤ ꯁꯔ ꯑꯩ ꯇꯥꯛꯆꯒꯦ ꯀ꯭ꯂꯔꯛꯇꯨꯅ ꯃꯥꯡ ꯊꯥꯔꯒ ꯄꯨꯔꯦꯟꯕꯨ ꯂꯝꯖꯤꯡꯂꯤ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯆꯪꯕꯗꯨꯗ ꯄꯨꯔꯦꯟꯗꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯂꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯍꯥꯛ ꯁꯤꯒꯤ ꯑꯔꯣꯟꯕ ꯃꯐꯝꯁꯤ ꯈꯪꯗꯕꯅꯤ ꯀ꯭ꯂꯔꯛꯇꯨꯁꯨ ꯀꯤꯅ ꯍꯥꯏꯔꯛꯏ ꯁꯔ ꯁꯤꯒꯤ ꯔꯨꯝꯁꯤꯗ ꯃꯦꯝꯗꯣ ꯂꯩꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯔꯛꯇꯨ ꯊꯣꯛꯈ꯭ꯔꯦ ꯄꯨꯔꯦꯟꯗꯤ ꯎꯔꯤꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯊꯥꯖꯗꯕꯅꯁꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯨꯔꯦꯟ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ